Hỏi mấy em, mà xí December cái tang kulum doi lepa pokon numin ni. Mungkin lagi pung ani kare hele minitra minitra mga sale. Tung da sakri basi rim slot ni. Koi nampal dagi nampalom da thoki bani. Tung da uri base. Apam sida laksere raga sigi aina lecture isi sigi lamkhai pagi rim slot da la eraga lalambung ki da yet lom da changki ba lambi gi mapan da ni. Lalambung si Imphal manung da yamna amana so khangna bal lekai ni ada lalambung hairiba pungse gi maramda maru oina oraiba naharol singa khangmin najanaba sum lalambung gi karamain tawbuno karamaina maming pongi bono haibado sum paudam jagi haidana ai sum thaba ama lamphel lomda sacharubadagi ai lepcharaga panjaraga ai marup nausu ganti mutung ganti fai gini maga loinana lalambung da kajaraga ai lalambung gi maramda paudam jage nampalom dagi rimswat changak pa jaida yet lomda awang lomda langhai base akoi lalambung gi da changim ni lalambung lekai manung da sida lalambung gi pukri leire pukri lalambung pukri achaw wai wa sibo pukri achaw law ne ganti law ai ganti ji sidagi ni ganti noi lalambung dum haibro lalambung ada ama ya swai gi akoi base lalambung ne ado mamang kai kenta haidro mamang ji kai lekai siju lalambung chi ge kai lekai khai da ba lekai sina soram le lalambung soram le adagi asongi awang thangba sina kari adu lalambung singa su kari haige ba lalambung aidi si lalambung soram le le nongpok ta adu sina kari haige ba si hijam le kai ju hai lalambung hijam le kai sini ya jaida si school lo urisa school zin lalambung ni mathak ta leramdai mathak ta leram bado hojikti makha da hongdare mathak ta na water supply lerba ai lalambung manak yojaraga ucharake lalambung gi pung yoksle sida lalambung high school established 1963 si lalambung gi pung mathak sida leramba school ni 19 kya dagi hongdarakim no di khangre hojikti water supply gi leire siju hijam lekai dum chingi bo siro hijam lekai chingi sina kari chingi lalambung makhong hai ja lalambung makhong sida lai am leidai sida ara ma amo apa bi gi pedo le si pung si lalambung gi pung si yojare water supply le Imphal manung sida hojikti Imphal manung hajar ta re pung nongmai bung haraga khangna ba ma akoi gi wangkhai romda ama leire aduga lalambung sima leire aduga luklau bung di pung ga mari leina te luklau bung na topo wari mani adu masi natural mol ni chingdum se akoi leipung se mina thon banate moirang khonggi pung dongna thon banate sin nature gi leiramba posak ni mamang ai dagi hona mahuksa na leijarak pa pung ni ado sigi masibu lalambung haina kaurba sigi maram si akoi gi manipur gi lam singi maming jikar mai tholakhi bono kaidobuno haiba khangbogi larik si mayam leikre toroi lo lambu ba ahong pung lalupan adagi tongan ba lamilon haiba ari ba larik mayam leire sida lai sangam leire sina karino makhel lakpa ina siga dum pung siga hana dagi le pro makhel lakpa gi di ai sumai tawduna lei haiba su ai khangjarakte aduna or nongna sagatpa yam phajabam leire asiju makhong adum leire asongi nongsu lom jin takhel lekai chingdura takhelamam lekai
ꯈꯤꯂꯝꯕꯝ ꯂꯩꯀꯥꯏ ꯃꯃꯥꯡꯉꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯨꯡꯁꯤ ꯍꯔꯥꯎ ꯄꯨꯡ ꯂꯥꯟꯕꯨꯡ ꯂꯥꯡꯇꯦ ꯄꯨꯡ ꯀꯔꯤ ꯃꯌꯥꯝ ꯄꯨꯡ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯕꯨꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯂꯥꯟꯅ ꯊꯟꯅ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯃꯇꯝ ꯃꯐꯝ ꯍꯥꯏꯕ ꯂꯩꯇꯕ ꯂꯥꯜꯂꯛꯑꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯥꯟꯒꯤ ꯑꯗꯨꯅ ꯑꯋꯥ ꯂꯥꯟꯒꯥꯏ ꯃꯇꯝ ꯐꯥꯎꯕꯗ ꯑꯋꯥ ꯂꯥꯟ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯍꯩꯅꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯌꯥꯜꯂꯒ ꯊꯝꯃꯤ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯍꯩꯅꯖꯕ ꯊꯥꯡ ꯇꯦꯟ ꯑꯗꯒꯤ ꯇꯥ ꯁꯤ ꯊꯝꯃꯒ ꯆꯌꯣꯝ ꯑꯩꯈꯣꯏꯒꯤ ꯆꯌꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯊꯣꯡꯉꯦꯔꯒ ꯐꯧꯗꯣꯛꯑꯒ ꯀꯪꯍꯜꯂꯒ ꯍꯦꯟꯇꯥꯛ ꯑꯔꯧꯕꯒ ꯇꯧꯔꯒ ꯃꯣꯔꯣꯛꯀ ꯈꯔ ꯍꯥꯞꯄꯒ ꯊꯨꯝ ꯈꯔꯒ ꯇꯧꯔꯒ ꯊꯨꯝ ꯃꯄꯥꯛ ꯃꯆꯦꯠ ꯑꯃ ꯑꯅꯤ ꯍꯥꯞꯄꯒ ꯊꯝꯃꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯔꯣꯗꯅꯤ ꯃꯈꯥꯗ ꯎꯔꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯒ ꯂꯥꯜꯂꯛꯑꯦꯅ ꯂꯥꯟꯕꯨꯡ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯇꯥꯕꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯕ ꯑꯣꯏꯔꯁꯨ ꯏꯪꯒꯣꯜꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯣꯏꯔꯁꯨ ꯆꯦꯟꯈꯠꯅꯔꯒ ꯃꯥꯒꯤ ꯍꯩꯅꯖꯕ ꯌꯦꯅꯈꯥꯗ ꯌꯥꯜꯂꯤꯕ ꯈꯨꯠꯂꯥꯏꯗꯨ ꯄꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯂꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯟꯕꯨꯡꯁꯤ ꯁꯤꯒꯤ ꯂꯂꯥꯝꯕꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯨꯡꯁꯤꯒꯤ ꯃꯊꯛꯇ ꯁꯣꯝꯗ ꯈꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯋꯥꯡꯈꯩꯔꯣꯝꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯄꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕꯨꯡꯒꯤ ꯃꯇꯝ ꯄꯨꯡꯅ ꯇꯧꯔꯝꯕ ꯂꯥꯟ ꯂꯥꯛꯑꯦ ꯇꯥꯛꯑꯝꯕꯒꯤ ꯃꯇꯝꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯇꯣꯞꯀ ꯀꯥꯞꯇꯅ ꯂꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯛꯑꯝꯕꯒꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯨꯡ ꯃꯊꯛꯁꯤꯗꯩꯁꯤꯗ ꯅꯣꯡꯃꯩ ꯈꯤꯜꯂꯒ ꯀꯥꯞꯈꯤ ꯍꯥꯏꯗꯅ ꯅꯣꯡꯃꯩ ꯄꯨꯡ ꯍꯥꯏꯗꯅ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯅ ꯂꯝꯃꯤꯠꯂꯣꯟꯗ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯂꯂꯥꯝꯕꯨꯡ ꯁꯤꯅ ꯂꯥꯂꯥꯎ ꯄꯨꯡ ꯍꯥꯏꯔꯝꯕꯗꯒꯤ ꯊꯩꯊꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯂꯥꯝꯕꯨꯡ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯨꯡꯅꯤ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯇꯦꯝꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯇꯦꯝꯊꯣꯛꯑꯦꯕ ꯑꯣ ꯍꯣꯏꯅꯦ ꯋꯥꯡꯉꯝꯒꯅꯦꯕ ꯑꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯈꯔ ꯍꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯄꯨꯡꯁꯤ ꯊꯦꯡꯗꯣꯔꯕꯅꯤ ꯀꯣꯟꯊꯕꯗ ꯁꯥꯃꯨꯒꯤ ꯇꯥꯏꯞꯇ ꯁꯥꯃꯨ ꯑꯣꯟꯗꯣꯔꯦꯅ ꯇꯧꯕꯗꯤ ꯅꯣꯡꯉꯥꯟꯕ ꯍꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡꯅ ꯂꯤꯔꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯍꯟꯁꯤꯡꯅ ꯅꯣꯡꯉꯥꯟꯈꯤꯕ ꯍꯥꯟꯕꯅ ꯁꯥꯃꯨ ꯑꯣꯜꯍꯧꯗ꯭ꯔꯦ ꯐꯤꯕꯝꯗꯤ ꯄꯨꯔꯥ ꯁꯥꯃꯨꯒꯤ ꯐꯤꯕꯝꯗ ꯅꯣꯏꯅ ꯀꯌꯥꯝ ꯆꯥꯎꯔ ꯍꯧꯔꯝꯃꯤꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯗ꯭ꯔ ꯁꯤꯗ ꯑꯩꯈꯣꯏ ꯇꯝꯃꯝꯃꯦ ꯑꯣ ꯁꯤ ꯁ꯭ꯀꯨꯜ ꯃꯊꯛ ꯂꯩꯔꯤꯉꯩꯗ ꯃꯊꯛꯇ ꯂꯩꯔꯤꯉꯩꯗ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ 14-15 ꯑꯗꯨꯋꯥꯏꯗ ꯂꯩ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30-40 ꯃꯃꯥꯡ ꯄꯥꯎ ꯍꯧꯔꯝꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯂꯂꯥꯝꯕꯨꯡꯒꯤ ꯂꯥꯛꯆ ꯁꯨꯝꯕ ꯃꯆꯥꯁꯤ ꯁꯨꯝ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯗ ꯑꯩ ꯍꯪꯖꯩ ꯂꯩꯀꯥꯏꯒꯤ ꯂꯂꯥꯝꯕꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃ ꯑꯅꯤ ꯅꯨꯄꯥ ꯃꯆꯥ ꯁꯤꯡ ꯀꯔꯤꯁꯤꯡ ꯊꯦꯡꯅꯩ ꯑꯗꯨ ꯅꯣꯏ ꯂꯂꯥꯝꯕꯨꯡꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯝꯍꯥꯏꯅ ꯊꯣꯜꯂꯤꯅꯣ ꯀꯥꯏꯅ ꯍꯪꯕꯗ ꯃꯣꯏ ꯈꯪꯗꯦ ꯑꯗꯨꯅꯦ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯤ ꯋꯥ ꯑꯣꯏꯕ ꯑꯗꯩ ꯈꯪꯖꯤꯜꯂꯒꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯂꯥꯝꯕꯨꯡ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯀꯧꯈꯤꯕꯅꯤ ꯀ ꯍꯥꯏꯕ ꯈꯪꯕ ꯑꯉꯥꯡꯗ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯀꯥꯟꯅꯩꯗꯅ ꯀꯩꯗꯧꯕ ꯀꯥꯟꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯀꯣ ꯀꯨꯊꯥꯕ ꯌꯥꯝ ꯍꯧꯔꯝꯃꯦꯕꯁꯦ ꯑꯁ ꯌꯥꯝ ꯁꯣꯛꯑꯝꯃꯤꯖꯥꯠꯅꯤ ꯀꯨꯊꯥ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯨꯊꯥ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏ ꯆꯪꯉꯒ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯣꯠꯀ ꯂꯩꯊꯣꯛꯇꯅꯀꯣ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯒꯤ ꯃꯁꯤꯗ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤ ꯀꯨꯊꯥꯕ ꯌꯥꯝ ꯍꯧꯔꯝꯃꯦ ꯁꯤ ꯆꯤꯡꯁꯦ ꯋꯥꯡꯈ꯭ꯔꯕꯣꯠꯅꯦ ꯋꯥꯡꯉꯝꯃꯤꯕꯅꯤ ꯁꯤ ꯃꯣꯏ ꯇꯦꯡꯈꯥꯏꯒꯤ ꯇꯧꯅꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯥꯎꯈꯠꯄ ꯁꯔꯀꯥꯔꯒ ꯑꯣꯏꯇꯥꯔꯒꯗꯤ ꯇꯦꯡꯈꯥꯏꯗꯅ ꯁꯨꯃꯥꯏꯅꯒ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯐꯖꯅ ꯅꯦꯆꯔꯦꯜ ꯄꯨꯡ ꯑꯣꯏꯅꯒ ꯊꯝꯃꯒꯕ ꯃꯥꯅꯦ ꯌꯥꯝ ꯃꯣꯏ ꯐꯖꯕ ꯇꯧꯕꯤ ꯃꯐꯝ ꯌꯥꯕꯅꯦ ꯑꯗꯨ ꯈꯪꯗꯦ ꯇꯧꯗꯅ ꯃꯌꯥꯝꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯇꯣꯡꯕꯅꯦꯅ ꯁꯥꯒꯠꯂꯒ ꯃꯁꯤ ꯇꯧꯔꯦ ꯑꯗꯨꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤꯁꯤꯗꯤ ꯋꯥꯡꯅ ꯁꯥꯒꯠꯂꯁꯨ ꯌꯥꯏꯑꯕ ꯌꯥꯏꯌꯦꯕ ꯑꯗꯣ ꯁꯨꯝꯕꯁꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯔꯤꯅꯦ ꯌꯥꯝꯅ ꯄꯥꯏꯕꯁꯤ ꯁꯤꯅꯤ ꯂꯂꯥꯝꯕꯨꯡꯒꯤ ꯁꯤꯈꯛ ꯑꯩ ꯄꯥꯎꯗꯝꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯈꯨꯔꯥꯏ ꯑꯍꯣꯡ ꯄꯨꯡꯗ꯭ꯔꯣ ꯑꯗꯨꯒꯤ ꯄꯨꯡꯗꯨꯒ ꯑꯍꯨꯝ ꯊꯤꯠꯇ꯭ꯔꯒ
ꯌꯨꯝ ꯖꯇ꯭ꯔꯥ ꯍꯨꯟꯕꯗ ꯌꯥꯎꯅꯩ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯄꯨꯡ ꯑꯍꯨꯝꯁꯦ ꯄꯨꯡ ꯑꯍꯨꯝꯁꯤꯒꯤ ꯄꯨꯔꯥ ꯂꯩꯕꯥꯛꯁꯦ ꯂꯧꯔꯒꯅꯦ ꯑꯥ ꯃꯈꯣꯡꯗ ꯍꯥꯞꯄ ꯌꯥꯏ ꯑꯥ ꯇꯥꯁꯜꯂꯒꯅꯦ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯩꯇꯩ ꯆꯠꯅꯕꯤꯗ ꯇꯧꯏ ꯅꯣꯡꯃꯩꯕꯨꯡ ꯂꯂꯥꯝꯄꯨꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕ꯭ꯔꯩ ꯈꯨꯅꯥꯡꯄꯨꯝ ꯑꯁꯣꯝꯗꯒꯤ ꯑꯍꯜ ꯑꯃ ꯇꯧꯔꯝꯃꯤ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯦꯕ ꯁꯤꯅꯤ ꯂꯂꯥꯝꯕꯨꯡꯒꯤ ꯄꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯄꯨꯡꯁꯤ ꯂꯩꯇ꯭ꯔꯕꯒꯨꯝꯃꯦ ꯑꯗꯨꯕꯨ ꯁꯤ ꯑꯀꯣꯏꯕꯒꯗꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯗꯤ ꯆꯥꯎꯅ ꯍꯥꯏꯐꯦꯠꯄꯨ ꯆꯧꯁꯤꯅ ꯃꯁꯤ ꯑꯀꯣꯏꯕꯁꯦ ꯍꯥꯏꯐꯦꯠ ꯆꯠꯆꯒꯦ ꯁꯤꯅ ꯈꯣꯡꯅꯥꯡ ꯃꯅꯥꯅꯤ ꯏꯃꯥ ꯏꯔꯥꯏ ꯑꯔꯥꯏ ꯂꯩꯃ ꯍꯔꯥꯎꯕꯤ ꯄꯨꯡꯒꯤ ꯑꯀꯣꯏꯕꯗ ꯆꯟꯕ ꯔꯤꯇꯦꯅꯤꯡ ꯋꯥꯜꯅꯤ ꯃꯣꯏꯒꯤꯁꯦ ꯄꯨꯡꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯊꯝꯃꯝꯕ ꯇꯥꯔꯒꯗꯤ ꯁꯤ ꯆꯥꯎꯅ ꯀꯣꯜꯂꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯄꯥꯛꯊꯣꯛꯄ ꯍꯥꯏ ꯂꯝꯕꯤ ꯄꯤꯔꯝꯃꯤꯁꯦ ꯁꯤꯗꯩꯗꯤ ꯁꯣꯝꯁꯤꯅ ꯁꯤꯅ ꯃꯨꯇꯨꯝ ꯂꯩꯀꯥꯏ ꯃꯨꯇꯨꯝ ꯂꯩꯀꯥꯏ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯔꯥꯏ ꯂꯩꯃꯒꯤ ꯑꯋꯥꯡꯁꯤꯅ ꯃꯨꯇꯨꯝ ꯂꯩꯀꯥꯏ ꯁꯤꯅ ꯄꯨꯡ ꯃꯅꯤꯡ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯡꯗꯅ ꯇꯈꯦꯜꯕꯝ ꯂꯩꯀꯥꯏ ꯂꯂꯥꯝꯕꯨꯡ ꯇꯈꯦꯜꯕꯝ ꯂꯩꯀꯥꯏ ꯂꯩꯕꯥꯛꯁꯨ ꯌꯥꯝ ꯀꯣꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝꯅꯁꯨ ꯁꯤꯅꯤ ꯂꯂꯥꯝꯕꯨꯡꯁꯦ ꯁꯣꯝꯗꯒꯤ ꯉꯁꯥꯏ ꯃꯊꯛꯇ ꯂꯩꯍꯧꯕ ꯂꯥꯏꯗꯨ ꯁꯤꯗ ꯎꯔꯦ ꯆꯥꯎꯔꯤꯅꯤꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯊꯣꯛꯆꯔꯛꯄꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯆꯔꯛꯑꯦ ꯁꯤ ꯄꯨꯡꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯅꯤ ꯃꯊꯛꯇ ꯄꯨꯡ ꯂꯩꯔꯦ ꯂꯂꯥꯝꯕꯨꯡ ꯑꯗ ꯔꯤꯝꯁ ꯔꯣꯗ ꯃꯥꯡꯗ ꯎꯔꯦ ꯁꯤ ꯇꯧꯔꯤꯁꯦ ꯐꯖꯅ ꯀꯣꯊꯣꯛꯑꯝꯗ꯭ꯔꯗꯤ ꯆꯥꯎꯅ ꯌꯥꯝ ꯐꯖꯅ ꯁꯣꯝꯗ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯆꯔꯤꯉꯩꯗꯗꯤ ꯐꯖꯅ ꯁꯤꯗ ꯃꯊꯛꯇ ꯁ꯭ꯀꯨꯜ ꯂꯩꯍꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯎꯍꯧꯋꯦꯕ ꯌꯥꯝ ꯇꯣꯡꯕ ꯃꯊꯛꯇ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕ ꯋꯥꯉꯝꯃꯦꯕ ꯁꯤꯗ ꯔꯤꯝꯁ ꯔꯣꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯗꯒꯤ ꯁꯤ ꯆꯠꯂꯒ ꯑꯩ ꯉꯁꯥꯏ ꯊꯣꯛꯆꯔꯛꯄ ꯆꯪꯖꯕ ꯂꯝꯕꯤꯗꯨ ꯌꯧꯗꯧꯔꯤꯅꯤ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯂꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯄꯥꯎꯒꯤ ꯃꯇꯝꯗ ꯄꯥꯎꯗꯝꯖꯕꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ